ngasi numidang wairam phongkiba tongan Manipuri sephongsing amasum thokiba thawdo wathoksingdagi maruoibe I pausing khongasaraga Manipur top channel gi maikeidigi myamna thamjagi ahanbadana night curfew lakliba January 10 faw sangdokre India da Omicron case sani henkre hadi COVID-19 maram oiduna state asida thamduna lakpa night curfew kumja English singaniga kungani thogi January saisat kun faw sangdokle haina Manipur lenga ki state executive committee gi chairman Dr. Rajesh Kumar na thokpa order amana hari order dugi matungina miyam punba thoram kudimakta face mask upkadabani thoram sili langni bising masigi thodang adu lawgadabani haibigi order ama deputy commissioner natragana district magistrate singna thokadabani organizer singna invitees natragana participants singda mangjongnana mask suksoi soidan upnaba pautak piba loinana thoram mafamda face mask phangangadabani organizer singna akaknaba miyoi sing thamduna miyoi khudimak face mask ufnaba singadabani deputy commissioner amadi ASP na SDO SDPO na singbada makoi gi jurisdiction manungda pangthokpa makal kudingi thoram sing yengsinbaga loinana face mask suksoi soidana ufangadabani thoram sili langni bising yauna sana kangnon sing asibu indabasing gi mathakta penalty thamba hiramasig mari lainana deputy commissioner singna mathau taba order thokpaga loinana ASP singna order adubu chapsa nangak na thabak lokhatkadabani haidi hainspali amaromdana India da Omicron case sani henkre Orissa da ahan boina Omicron variant case ani thengna kibaga loinana India gi oina anoba variant asigi apunba case sani henkre Nauno Omicron variant positive oiraba miyoi ani adu masagi sai nipuga mathoi amadi nipuga humdoi shuraba miyoi singni makhoi ani gi manungda miyoi amadi layong uthokte miyoi amana isam samna lokhuban hairi makhoi ga sokna samnaruba miyoi kunga mathoi masa khangdoktuna makhoi gi sample singadu test tawnabgi damak thakre haina public health ki director Naranjan Mishra na phungdokhi Makasa tarakpoina to papaona Maheiloi Khunai gi Khanbiraga Council gi chairman amadi secretary gi mathakta thamliba akan wafam sing handokpiu association Manipur gi larhulup amana Kosem gi chairman amadi secretary gi mathakta akan wafam thamlakpaga loinana council asigi thabak thoram sing gi matangda phongdorakli wafam sing asi laibak thibani Laibak miyam gi thabak tawriba larhulup asina chairman amadi secretary gi mathakta thamlakliba akan wafam sing asi Laibak miyam amadi Maheiloi Khunai gi yengbiraga khongpham handokpiu haina Council of Higher Secondary Education Employees Association appeal torakli association asigi secretary and Pravin thadorokpa sirol asina hai haukiba matam kharagi mamangdagi su Manipur gi CSO Maheiloi lup kharana kosem gi matangna phongdorapa wafam kya lekhre phongdok narakliba wafam sing asi kosemna paikhaliba thabak thoram sing asi gi manung mapan fauna khangbi obidabagi thawong oina tawi kosem gi thabak thoram sing asi chairman amadi secretary khaktana karigumba thabak amata lanai interest ta tawbangamde panama council gi members sing gi warep lauraga pangthokpani council gi anobo office building sabagi thaba asi construction committee amana sabani masida Manipur lenga ki mari leinaba PWD engineering singi pauktak matung ina architect na design tawduna sabani asigumba construction gi thawong asi Manipur lenga ki makhada leiba school college sing sabagi thabaktasu committee na adumak sai masidi ahenwa expenditure hantanba thabak paikhatpani kumja English ngani ga taraga mapanda council asigi ahenba staff nifuga mapan lokibadu council asigi mathau tarakpa ahenba staff sing mathau tabadagi council gi members sing warep lawduna hapkibani maramdi matamadura council asigi ahenba section manga hengalaki bosim amadi kosem gi marakta kosemna main power staff hena mathoktai sayamada bosim na pangthokpa exam dagi kosem na pangthokpa exam amasum thabak thoramna yamna heli kosem di subject nifuga taret ki sahi amada exam anira pangthui kosem gi thabak thoram sing asi time bound oiba yamna su sensitive oiba ngakto oi hauzik NEP 2020 lakpaga loinana council gi thabak thoram amadi main power su hena mathau tarakli hauzik su ehenba staff kya mathau tari council asida kanagum authority amatana class 10 amasum 12 ki exam pass tawhongani haiduna CL khomi haibisi tasingna lali masi tawboleti kariguma leram labadi sienaba misak sing phaduna logi matung ina matik saba thabak lokhat minasi masigi dama council na sem saduna lai council asigi employee amata office ka dana talap lawbusu leiti
employee ama thabak kadana tarap lawi haina panbirakliba asidi maternity leave lauduna leibani council asigi chairman amadi secretary gi matangda senja thumja tawi haina thamlakpu wafam sing asidi association na khangbu uba tarabasu leiti council asigi thabak thoram sing matangda lanai miyoi kharana atamnana council asigi integrity amadi miyamgi thajaba bu manghanana ba Silibara haibagi singnaba lei maramdi council asigi mamangda leramba thabak thoram singda sauna hongdoktuna ahongba purakre class 11 amasum TF ki oina common syllabus puraktuna all India ga manaba syllabus system ama purakre hana leramba book farm supply sing kakthakre masina Maheiloi singda sel yamna sanghandana afaba textbook sing phangankre adubu masida lanai oina ningba kaiba miyoi sing leikrabara haibagi singnaba su lei haidi council gi thabak thoram sing asi time bound gi manungda tawba thabak ngaktani employee ayamba ayu anganmadagi Athingba fawba thabak suba loisangamani miyam gi thajaba mangkhibada Maheiloi singgi career mangadoribani hauji asi council asina class 11 amasum 12 physical exam pangthoknabagi sem sabagi khwaidagi ayuba thakta thabak siliba matamni asiguma matam asida council gi chairman amadi secretary gi mathakta Athingba thamlakpa asi handokpiyu council na wana hona zariba amadi paikhatsariba thabak thoram sing sakhangbiyu haina su sirul sina makhatarakli Makasa tharakpoina to papawamana regional party the lengak sinarabadi Manipur gi aphaspa lakthokpaga loinana miyamgi apamba khudimak thabak to onthokani MPP kumza inglising ani ga kungani thogi mikhal da miyamna regional party the thajaba thambiduna lengak sinarabadi Manipur gi aphaspa lakthokani miyamgi apamba khudimak da thabak to onthokpaga loinana matam khudimak ta miyamga khusamnana satminagani haina Manipur People's Party MPP gi secretary administration Gitazena pauksi da fundorakli pauksi ga akhanaba unaba amada Gitazena makha tanhai lakadoriba kumja inglising ani ga kungani thogi angan masarukta pangthokadaba Manipur Bidhan Sabha gi mikhalda mirep oigadaba intending candidate amadi hanagi MLA minister singyauna miyamna sapsaba paratambi matam oiri hanisu fundokhi atopa pawmana health nutrition amadi education gi IT enable mega Convergence pangthokre Angalwadi asa worker helper singi honorarium hengatkre health nutrition amadi education gi IT enable mega convergence ama ngasi palace compound lebe city convention na pangthokre field satuna thabak toriba asa amadi Angalwadi worker singna thabak thoram sing pangthokpa hena kodong sana bagi damak asa app launch tokre tharamgi manungsana Angalwadi worker asa worker amadi Maheiloi singda smartphone amadi tablet su entokhi loinana integrated education management system and digital learning platform su launch tokhi tharamgi thoiba miktulen oina saru yakhiba minister in berena hai Angalwadi worker gi honorarium asi hana phangliba sangdagi lupa lising ama hengalagani asagi sulupa lising ama hengalagani amadi helper singina lupa sangwa hengalagani loinana makoina tawriba thabak singbu ikai khumnabu oina asa Angalwadi worker helper puna lising kuningmanga henbada CM HD card piragani mamangna Angalwadi worker lising ani ga satukta smartphone pikre ngasi lemhauriba singda pigani Angalwadi center amamamga Manipur leiriba department khudingmaki officer amamamga attest tawhalagani masina competition oibigi sang hengalakani amasum asasingna CM Health 4 da asobu mateng pangli hain supali loisilakpoina to papawamana PM Modi na self help group singi bank account lupa crore lising ama transfer tokre Prime Minister Narendra Modi na ngasi leba sida leiriba self help group singi bank account lupa crore lising ama transfer tokre hairiba senpam masina leba sigi nupi lakh taraga lomda kana ba fangani so hairi Senpam asi DNRLM gi makhara transfer tokibani hainasu pawsna makhatana su fongdorakli aduga ngasi goina di pawsi matangsa lusinjarage amasum pathoksa gi bida soi gi balan ki ba kya yaurs memna ngakpi gani amasum matamatam gi ba maruibi pawsing su leptana memna update pizarakhi gi hainasu channel sigi mekedi gi memna thamjari and thank you